Tayola Matsumna Tatagaba Ahanba Manipur Industrial Expo Ngasidagi Lamboy Khongnang Khongda Hokre. BJP na Center da Sasan Tarokpadagi Democracy gi Wahanthok Lehendre Haina Manipur Pradesh Congress Committee na Wakanifam Chatakre. Amade Atopa Party na Sarkar Paiba State ke Sarkar Thuwaina Bagi Thausil BJP gi Yaw di Haina BJP ki National Executive Su Oiriba MLA Joy Kisan na Phongdokre. Kurumjade ISTV Pauming Tabirba Simutaram Noktre Hausima Pungima Pau Lamboy Khongnang Khongda Semgat Liba Industrial Center Sida Athuba Matamda Permanent Oiba Trade Cum Exhibition Venue Amade Apparel and Garment Making Center Ani Athuba Matamda Lushilagani Haina Commerce and Industry Minister Govindas Konthokjamna Phongdokre Ngasi mafam asida nimit 8 ni chupna sathagadaba ahanba Manipur Industrial Expo 2016 hawdokpagi thoramda saruk yakiba minister na Hariba Apparel amadi Garment Making Center asiga hek thangnanasu Power Loom State Kaloinana Textile Park amasu athuba matamda semgatlagani haina thajaba pike. April 2016, 3 industrial states will be laid foundation stone by the Honorable Minister himself. The Minister of MSME, Government of India has approved in principle for sanction of the remaining 3 districts, which are Senapati, Tamenglong and Imphal East, for establishment of industrial states in these 3 districts. With this, the department will have a complete infrastructure development for industrial unit. Though it is not suffice the demands of the growing demands of the entrepreneurs. Hawdokpagi thoramadu saruk yakibe Ministry of Textile Government of India gi Secretary Rasmi Brahmana Phongdokibada North East Region Textile Promotion Scheme gi makhada Manipur yauna awang nongpoki state ahumda apparel production cum training unit ahum linkalagani hariba unit singa sigi changadaba sanfam oina lupa crore 19 lakh 19 ministry na sanction tawri haike ngasigi thoramadu da Works Minister Dr. K.S. Ratan Kumar Lamsang ASigi MLA W. Brazavidu Manipur gi Chief Secretary or Navageshwar Singh Ministry of Textile Government of India ge DC Handlooms Alok Kumar Central Silk Board ke CEO S. Nagesh Prabhu Susarukya ke ngasi ahobo numita Industrial Expo asigi manungsana industry handicraft handloom food processing da akhanaba miyeng thamduna tongan ba berlainaba stall sing hangke hairiba mpham asimakta da hayeng textile day haina palan tawduna expo si makha sathakigani haire handloom handicraft and sericulture plays a very key role in the lives of people of Manipur. In fact, I am told that about 1/3 of the total households of Manipur are engaged in weaving in some form or the other. A number of people are also engaged in sericulture. Realizing the importance of this sector, the Ministry of Textiles, Government of India, in the year 2013 itself approved a big scheme for northeastern region, including that for Manipur. The total outlay was of about 1,038 crores. Narendra Modi na luchingba BJP ke sarkar asina Bharat ta sasan tarokpadagi democracy ki wantok lehendre haina yaningdaba phongdoktuna ngasi Manipur Pradesh Congress Committee na BT Road laiba party asigi office mangda wakanifam chatakre AICC ki pautak matungina ngasi satakiba wakanifam aduda MPCC ki nauna president oiraba TN Haukip yauna minister MLA amadi Parliamentary Secretary yauna Congress ki karmi ke ana sarugya ke party ki president TN Haukip na phongdokibada Narendra Modi ki sarkar asina Congress na sasan tawba state singda akhanana miyeng sangduna sarkar thugaina ba honarakpa lepri haike democratically elected government sing threaten tawraga arbitrarily democracy bu hatok piba maru oina Congress lead sarkar da attempt tawba particularized tawba India constitution bu mahoigi apamba maongda misuse tawba mathang asumai na chat pataradi the largest democracy of the world
Indian democracy si mang tak na balakani murder of democracy aduga dictatorship lakpadagi aduga mathok pani adu ngasigi NDA sarkar gi tendency makhoi gi style of functioning asi yengma matamda Hitler gi model of dictatorship to suplak laoi hainingai we cannot rule it out. Therefore we Congress party in India and here in Manipur we stand by the people of India and we stand by the people of Manipur. We are for the people. We have to shape democracy. Otherwise, we can't shape India and we can't shape Manipur. Thank you very much. Center da leriba BJP na luchingba NDA government na supnam sasan chathaduna Congress na sarkar private state singi sarkar thugaina ba honare haina MPCC gi nauna present oiraba TN Haukip na phunglukiba wafam masana masabu sakhangdabani BJP na atopa party na sarkar paiba state ke sarkar thugaina bagi thoksil yaugde haina BJP gi national executive su oiriba MLA Joy Kishan na phungdukre ISTV news ka khanana unabada Joy Kishan na makataraduna BJP na Kanglup naiba thabak chathai haiduna AICC na maral siduna khongjang sangshin basi angakpa phawi AICC na sarkar paiba matamda prime minister phawba mamingta gi oina thamduna Congress ki imungna sakti paiduna sejinaki makhoi anti social oiba policy amasung thabak singna Congress ta thajaba thamlamba kaya ngasi penadabana Congress dagi lapthoknarakpani state amasung center da marai chaitharakliba asi Congress masana thoksil haitabana thokanbani haike amorom da handa pangthokadoriba Imphal Municipal Corporation da BJP na chauna mai pakani haike Huji su mangda tariba municipality election sida Manipur laiba Congress karmi khudimakta akoina BJP ni am chauna challenge tawri municipal corruption ki election se BJP ni am chauna mai pakana se aina Congress ki MPCC ki president TN Haukip amazuma kalone singda aini am chauna challenge tawri BJP Manipur Pradesh ki state executive ki mifam ngasi Imphal hotel da pangthoktuna handak pangthokadoriba IMC ki mikhal da party asina mai pakna ba akanba campaign chathana ba warab lokre BJP ki Manipur in charge Prahlad Patel su sarukya khiba mifam da state president TS Chauba Thangaban Kendra gi MLA KS Joy Kishan Thongju Kendra gi MLA TS Biswajit Hana Chief Minister Oiramba RK Dorendro amasung General Secretary ahumsu sarukya ki mifam aduna Congress na sahi taramari hena state asida sasan tarukpada senja thamjagi wathok kaya leiriba asigi matang da sukupna khanaki ing solisgani tara taret ki general election da miyang thambaga loinana tha asigi kuntra fawbagi manungda mandal singi conference pangthokna nabagi damak committee sing semlagani hare Assam Rifles ni jingnaba singna ngarang ayuk anganba pung ahumlom taba matamda hairok laishram lekai da leiba laishram boinau kawba miyoi ama mayumdagi faduna pukhraga Puraba matungda lupa chama piraga thadoklamle haire ngasi Manipur Press Club ta pangthokpa pawmuisinga unabada boinau masana Assam Rifles ni jingnaba miyoi aduna mahakpu maram amata pidana mayumdagi faraba matungda mamit punsinduna mafam kayada puduna fuke hairoki jaga amada mahak thadoklamkibani asigumba micham miyamda kihanba thongasi matungda tawdanaba Manipur sarkar na thigatuna sabsaba thabak lokhatpi haike uraga noholga hairoki ya amada aisi mu nongale adu moya mit kum thalok panadi ayu angan ma haitare ga upa sam piraga ai phong jing si jo satpa tha bakra share ga dingam dingam me ya wan sele adu ga mon upa sam piraga wai wai to silam ma chakai wai ya go dine kari no khangde khang ta duna ai si ai kari iran no andagi ai na kari shoi ru ko ke do yaw no ai si khangdok ningwa adu ga si khangdok ko si moina aibu phai ba moi kena na sam kan si gi moina koi singdok pirak tara ga ko makha ta ba si gi kan ma khongjang ko cha kin Lagriba April 3 tagi nipan phawba Sadar Hills ki ngamungda pangthokadaba Thadau Cultural Festival da saruk yaba lakadaba Myanmar gi Thadau delegate sing maitai singna changhandre haina Thadau londa WhatsApp ki khutangda paksana sandokpa thengnare haina isabgi president N Rajendro na phungdorakle Raj Medicity da masagi anaba amalayeng duna leiriba Rajendro na Kanglup ki oiba phattaba wahi wata sandokpa singna kanana kadai da thingbano haibadu chap sana phongdoklabadi athingba piriba miyoi sing Manipur dagi matam chupagi oina tanthokise amarom da kanagum kharana lana sandokpa oirabadi sandokliba miyoi sing adusu cherak pifam thoi Thadau gi thoram yawba lakpada thingnaba hak kanada su leite Myanmar dagi lakpa Thadau sing thoram mafam phawba yongnaba government amasung miyamna mateng pangpham thoi haike Manipur government amal lei haibase
ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯑꯀꯥꯟꯗ ꯃꯈꯣꯏ ꯈꯪꯉꯀꯥꯟꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯣꯏꯅ ꯇꯧꯋꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯤ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯎꯈ꯭ꯔꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯥꯎꯗ ꯃꯤꯌꯥꯝꯒꯤ ꯂꯥꯎꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯄ ꯁꯤ ꯀꯔꯤꯒꯤꯅꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯐ꯭ꯔꯤ ꯊꯥꯔꯒ ꯊꯝꯃꯤꯁꯤ ꯃꯁꯤꯗ ꯍꯌꯦꯡ ꯑꯣꯅꯕ ꯁꯦꯝꯅ ꯆꯠꯄꯁꯤꯗ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯔꯛꯄ ꯌꯥꯕ ꯂꯩꯕ ꯄꯣꯠꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯌꯦꯡꯁꯤꯟꯗꯅ ꯐ꯭ꯔꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯋꯥꯆꯞꯇ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯊꯛꯇ ꯐꯥꯒꯗꯕꯅꯤ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯇꯧꯔꯤꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯃꯤꯑꯣꯏꯗꯨꯒꯤ ꯃꯊꯛꯇ ꯏꯆꯝꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯃꯍꯥꯛ ꯏꯆꯝꯅ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ Manipur government ki education minister na education bu mipal tangdaba kanglon ama oinaba thabak kaya paikale haina phungdoklabasu Bisnupur district ki Kumbi Kendra gi manung chana leiba Charel Turel Wang Mataba primary school gi sang amadi mairoi singi phibam ningba kaininga oire ngasi desama amadi paumi singa satuna class 1 dagi 5 fawda leiriba school asigi phibam yengsinbada ingsolisingani tarahumdagi me thada nonglei nungsitna school sang humdokhibadagi ngasi fawba sarkarna sabidabadagi miyamna khainaraga saba sang amada partition khadana class 1 dagi 5 fawgi mairoi sing anekpa oza anina takpi tambibagi thabak jatha hore School Management Committee ki convener Sorok Haibam Manimatumna Sahi Yankai Helaba School Asida Atopa School Laitabana Mairoi Singi Amatangai Raba School Oide Marilainaba local MLA JDO DI DDO Moirang da Karak Hana Wakalabasu Tawaidana Lady School Asigi Oina Oza Taru Headmaster Tharaga Legadabani Adubu Headmaster in charge Ama Kaktamak Oza Oina Lady Oza Sisu Laktaba Sahi Ani Hele Lekaina Oza Nupi Ani Insolusingani Tarahumdagi Nektuna School gi uniform ki thadarakpa senfam dagi lupa lising ani ga chamanga piduna takpi tambibagi thabak chathali hare Desam gi Assistant Secretary General Sital Oinamna Education Minister na Education phagat hanana ba thabak paikhatli haina lauduna leibana kanaroi Official sing fill the thaduna phibam chadan leiba school sing yengsinduna thabak paikhatpana afaba khongthang oigani haike Hamna ngasi press media ki thongda mailena singda akoina appeal tawjari karigumba school asigi leitriba sang athuba matamda singdan bitraba marilena ba dakar leba oja sing athuba matamda tharaktaba taragadi athuba matamda desamna kota akoi pyalama right to education act ki makhada pyalama soidana thajaragani Government ka suspension of operation taunariba KNO KLA gi miot minei chathaba yaningdaba phongdoktuna nongsumkul j sina haukiba tang anidagi Kamel Loktagi Imphal amasung Khongbaldagi Imphal ban toramba du ngasidagi handokre ngasi nongsum community hall da khul tara mangagi mihusing yauna mifam ama pangthoklaba matungda khongjang ngasi handokna na bawarip lokhibani JSG convener Ibungobina karigumba mafam asida miyambu miot minei chathaba amadi akia khang pokhan bathoklabadi khul gi chief singna daita loba singda singsanba amasung nongmagi hingnaba honabagi thabak chathabada tax lohandaba Uyumpok Gram Panchayat amasung Khamenlok Area Development Committee ama semduna sakot thorangi thabak paikalakpada committee asina lawba warepna aroiba oiba haina yanake Nongsum Khongbal and Khamenlok Area asida thokliba lalhobugi wathoksing asida kanagumba lalholuk haibadi kuki maitai amadi naga singgi leiriba lalholuk singna makhatana pamdaba thodoksing chathraklabadi Madugi daita si magi community singna lawba haina yanare mutung koina lalhogi problem si leitanabugi damak ri wathok lanthok leitanabugi damakta abugi development committee ama abugi kuki maitai musung tanggul ki oiba punba Uyumpok GP and Khamenlok Area Development Committee ama siam haina lemna jare masi ki committee sina makhata na any tholok area sita crime khutimuk thengnamina ba haina lemna jare Manipur ki Congress MLA Singh Minister Sillabasu Sindrabasu Party Thadokpagi wafam naiti haina MLA N Lokena Phungdukre Kongkham Awang Lekai Youth and Co Adjutant Club Kam Shops Building Sangabagi Thoramda MLA na wafam asi phungdukhibani MLA na makhatana Senja Thumja da Kaisum Sangphawba yaukiba BJP Manipur Pradesh ki President na Congress bu Senja Thumja na haraba party ni lawbase mahak masak kanano haibadu hanna khanthaba chumgani haike Manipur ki praja ki kalimate tawte ngasi de corruption tawga leire senja thumja na harega lawi kanana ngasi BJP unit ki praja loriba adu logam bi sakasina ngasi thoragum chawbana ai koi prete iri bado mayam thengaram bani aduna ai miyam ne khamdani bati
सिदा लाइक तो फोक्सी आई कोई मियोय बसे मतम लेब खिदिकता हुरान बमीना कई दो में जमी से फल लोबा ngमोय हुरान ना तौबा अदु मियोय मतना मिपम खुरी बके मान फल लोबा ngमोय कई कोई न कोई हुरान कोई ना लोय उगनी Churasanpur gi hotel amada sina phangkhibi pampharai hatpada chene haiba sagolba langjinga chawbadagi exemption maralgi matung inna chuna bacherak piu haiduna second MR gate ta wakan fam chatakre thodo siga mari lenana chief minister da memorandum amasu pisin kre achumba wayel phangdriba fawba asiba hakchang lokhiru hade khongjanga du da saruk yakhibi lekhidraba pampharai gi machena maki manaw nupibu hatoklaga masa matom ta sizabani haina Zemson gi imung manungna phongdorakpa yumpham yawdabani haike family na ko khong da machin thi khre ba machin thi the ga mo khoi na to ba du ko khoi na nu pi hat na nga damak to ba ne mo khoi machin thi ba du ko hai du ko mo khoi family da punish to he mo khoi na kai no he chit to he khong da ko nu pa lo honge adu su ha rak te he ba khut ni pi khut ni ba la e adu ga wa le pe ga ma na thodi thodi da to he ba ga ma pure ga chakhi ba du ga pure ga chakhi ba han re he ba ina nu pi du ga mo khoi family se lo tho khoi chat pa kan da family se pura lot le mo khoi le kai sing na adu leiti ada leite kare hai hai ga lot le ba family lok tho imai pa lok tho ga nupa ngonda dandi piyo Jairak sida pampharai misi ga mari leinana semkhiba je sina miara sida chenari ba sing jairak piu haiba davida hayeng numidang wairam pung 6 tagi mathang numit ki numidang wairam pung 6 phawba national highway Imphal Dimapur lambi da ban kaukre government na athba matam da marale ba sing jairak piu victim gi imung manung da lana lamjing liba marale ba imung gi mama mapa sing gi mathak ta thabak lokhalu Manipur miyam na khongjang asida mateng pangbiu haina JC gi charol amana apil tawre Churasanpur da leiba hotel Venam da pampharai kobi nupi masa ama sina leram khibaga mari lenana police na case ama lokhatuna paluzam weekend amade mara leiba miyo sing police na phari hade thaudo asida chenari ba sing leikai dagi tanthokpa haina Western Star Club Sagolban langjinga chokbana khangalakle misi asigi matang da pampharai gi JC na lorakpa thabak khudingmakta langjing achobagi miyamna sawatkani hade haujiga tenma brem talokjore Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागलिबे अप्रैल की तांग 13 दगी होजगदोरे यावबियु इरुडियो की एक्साइटिंग एंड इनोवेटिव क्लासेस एडमिशन की तमक लेंसिन बिरउ इरुडियो कोचिंग इंस्टीट्यूट के सांपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल Admission open Bhakti Coaching Institute Bosem Amadi CBSE की class 9 Amadi 10 की foundation course ni English Math Science Social Science हाइरिबा subject सिंग सिदा experience लेरिबा ओजा सिंग असेम नबा तोंग्रम गुलाम चार लाइसम नंदो सुशील शर्मा न सिंगबा ओजा सिंग न ताकपि तंबिगदौरी लागलेबे अप्रैल की तारीख 13 दगी सेशन हौजरगनी मतम आयुक पुंग 5 दगी 3 मखाइ फावबा अफबा महिरोय पुथोकबदा इखोय बिसु सरुग हानबियु Bhakti Coaching Institute रेंगथा अवांगवे स्कूल पुराई थांगजम लेकाय मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरिबा दाकफम फहनबा ngami tattoo mole freckle na jingbasु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Unique Education admission open 3 months SA1 foundation course for CBSE class 9 and 10 5 months foundation course for CBSE class 11 and 12 science vacation course for Navodaya Sainik and outsiders CBSE school students 3 months advanced course for CBSE class 11 science girls hostel at the same block break matung me mutaram nokchare Tongan ba organization singna ngasi Sarmila na apspa muthat na ba khongjang sogaladuna Laimeol Art Center chinga makhada miyam gi kholaw thoram pangthokre thoram adu North East Dialogue Forum Conflict Widow Forum Youth of Manipur People's Platform Secretariat Village Women Coordinating Committee People for Human Rights and Climate Change Environment Protection Network Foundation Development Center Social Action Development Organization amasung Social Welfare Development Center na sinbani Sarmilana sahi tara taruk chara helakli ba khongjang asibu sawgaladuna
candle light protest amasu pangthoke Manipur government na Patiala House Court ke order ikai khumno Sarmila masa matom ta sijana ba hotna de mak hingba pami ma ki non violence ki khongjang India government na ikai khumno Abspa muthalu Manipur miyam mikap thoklo Sarmila masa matom ta na khongjang sangshin banate awang nongpok miyam ki damak mahak na lan thengna bani aikhoi na mahak pu kanse ma ki damak aikhoi na leidi aikhoi democracy pami haiba pleka sing sijina ke Sagai ki manau nupa hat pada chenaba Kwakatel Moirang Purel dagi Laishram Birjit ngase Judicial Magistrate First Class Imphal West 1 gi court ta puthokre CID Crime Branch ki SPTS Sham Sundar na luchingba kangbu amana Birjit pu court ta purakhe CID gi Inspector Khogena Makhataba investigation gi damak numit nipani gi police custody pibinaba court ta haijaki adubu court na numit marini gi matam pibaga loinana tha sigi tareta amuk court ta puthokna ba khangan kre Birjit Kota Putorakle Tabada like Kidraba Laishram Tinglembagi among Manugi Mui Sing Lakuna, Maraleba Mui Matata, Atumatamda, Char Sit Hangatuna, Matik Saba Cherak, Pinaba, Court Complex da protest okay. Mamang Thagi February Tang Kunmari Dagi Horaga, Assam, Jiribam, Dimapur Dagi, FCI gi Seng Singshilaglaga, Tha Amahena. Sangai Produlai ba FCI go down that cheng Tanda Babu, Yaning the Bufunduk to not driver Singna Irang Hokre. Matam Quina Sangai Progi Lambi Amadeti Dim Rodki, Lambigi, Nagyetta, saying Yawata Tatrak Sing Matam Sangna Kamduna Labana, driver Singda Awabakaya Mayoknarakadagi, driver Singna FCI authority da, saying Tapam Atubamatam da, Piga Dabani Hana Dabitoke. Houzik saying Tana Yawata Tatrak, Chom Humpu Hena Lambigi Nagyetta Kamduna Lady, Masina Praza Signal Lambi Satok Shashin Tobada Kudong Sada Bakaya Mayoknare. All Manipur Road Transport Drivers and Motor Worker Union gi General Secretary Maimom Anil na phongdo rakpada Manipur Sarkar gi FCS Department na FCI gi godown dagi thagi singthokpam thokpa cheng singthoktana leibadagi seng thapam leitabani athuma matam da FCS Department na singthokpam thokpa cheng singthoktuna driver singna awaba kaya mayok nariba asi kokhandrabadi khongjang sangsingani haike Technical Kudungsha, the MMC Gomena to Kangadamini, Kagumba, Nasi Nongini, Sing Manusida, Minini, Sing Manusida Gomena, Kagumba, Man Tanda Taragadi, all Manipur transport drivers and the motor worker, local drivers in the local Fiatuna, or Winnie, at home the Gomena, Masi Tura, at home drivers in the Awasi Kangagaman, could have the Tarana, Singabadi. District Health Misangi Makada, Affairs of Benign Center, ABC Sinduna, Preconception and Prenatal Diagnostic. Technique Haibasida Nomagi by Awareness Program Ama Imphal West Ki Kurukul PSC da Hangdokre. Thoramadu Joint Director Family Welfare Dr. T.S. Ratan Kumar, PSC Kurukul gi MO in charge Dr. Jugindro Masung, State Appropriate Ki Member L. Sumatibala Susarugya Ki. Resource Person Singna, Anaba Amagi Asengba Layong Kangdoknaba Ultrasound Bu Ona Tainaba Maikairom da Sijinaba Apabakudang Nate. Nupa Nupi Anina Kulinduna Semba Kunaini, Nupi Yaudana Imungama Semba Yaroi. Matam leba kibikta nupi masa sing kangadabani haiba kautopa yadi haike. Dr. Arun Kumana Manipur da ing solusingani ahumdagi chanaba haukraba PNDT Act asina mama mapa imung manung doctor nurse technician natraga mioi amatana pongnung da lairiba angang adu nupara nupira khangdoknaba honarabadi cherak soidana phangani ngasi fawbada India da mioi chahum amadi Dr. Chamagi mathakta ek asigi makhada cherak pikre Egasigi Wangmada Kanagumana Tabak Torum Labadi, Akoi Puna, Tengnamnesi Haike. Makandi Missy, Quaito di Habi, Tobu India government give you Matuna, Dr. Sinsi crime tore, Kari crime no. Quay assume the lady either, Mamma Pum the lady either, Lady Bangang Sibu, the Pini Kango Hatuye. Chikayam Gama still your Habu, it is 7,000 per day. No more the Pradhanmantri Fasal Bima Yojana gi Longmi Singi Melaga Luinana Awareness Program Ama Sadar Hills ki Selban Henbungda Lok Sabha gi MP Thangso Baitin Hodokre Thoromaduda ADC gi Chairman Haukulal Hangsing Central Agriculture University gi Vice Chancellor Professor M Premjit KVK Selvan Henbungi President Haukulet ki Gen Susarukya ke MP na Lusingduna Melasida Hangliba Stall Sing Yengsinbaga Luinana KVK na Paikaliba Tabak Thorom Sing Utpa Photo Exhibition Amasu Yengsin ke Thoromaduda Wangang Laduna MP Thangso Baitina State Asida Lau Singugi Lau Sing Nembaga Luinana Crop Insurance ke Apigani Crop Insurance ke Kanabasu Kangnade Government of India na Mahusagi Oiba Kudong Tiba Kayana Amangata Tokraba Longmi Singi Damak Crop Insurance Haudokre
insurance asina longmi singna paikaliba thabak thoram singda kanaba pigani haike longmi singi fair come awareness program aduda district adugi tongan ba longmi chani na saruk yabaga loinana stall 15 su hangdogle. Crop insurance not in terms of money alone. The government of India is what they have tried to ensure is how to make that the crops not fail. That requires some sort of activity. Better seed, timely sowing, and proper management. Red Seal Division ki makada kontra mga subasam rifles na lem na layang bagi kem amasu thoramatu da saruk yariba longmi singi damak pangthok tuna hidak langthak lem na PK. Ngasi ayu pung tarik lom taba matamda Imphal Juri Lambigi Saijang CRPF kem manakta kwamana purakpa tata Jenon ama lokhada onthabadagi driver sokle soklaba miyo sigi maming SK Damtrilung Chahikun apokpa thangfun none part 4 dagini hare. Haksang phabana athuibalanni leibak ama mapangal khalan bada masamu phaba tinjang kaijang dabat narol singi thodang chawi haina Commerce and Industries Minister Govindas Konthaujamna phongdokre Thobal District Hairok Part 2 Thoksom Nekai da pangthokiba fitness center ama hangdopagi thoramaduda Works Minister Dr. K.S. Ratan Kumar Education Minister M. Okendro Susarugya Minister na makhatana sanaba haibasi masamu phaba changi haksang pharabadi aphaba wakal khalai hangdokliba fitness center asidagi masamu phaba naha kaya putoktuna aphaba khunai ama onbada mateng pangbangam haike Minister K.S. Ratan Kumar na Hairok Phauraga Mori yogadaba lambi paring asi Asian Highway 1 haina kaure Asian Development Bank ki sentang makada lambi asi semnana bathaurang leide masina Southeast Asia gi maru oiba leibak kaya samnaragani government na paikhaliba thabak thorom singda Hairok ki miyam na su mateng pangbiu mahaki oinadi Minister oiba oidaba thoidokte miyam ge saugat thorang kaya paikhatpa aduna hena lumna lawi haike local MLA su oiriba Education Minister Moyangthem Okendrona ngasi nongna hangdokliba center asi matamga chunaba building asi athuba matamgi manungda Ibotombi Memorial Trust ki khuthangda sanana ba honagani sanabagi masak mathum kaya su pigani haike Simlaba apapa thorom amagi damakta da kendra sigi mafam kaya dagi lekai sigi miyoi kaya na imai bil kaya na chali che kaya na thokpiralaga mangol piba sojo piba masimak yamle hakna kendra sigi mele moina lengireli mapunawapu hakke maige dagi su towimal khangbu chani Manipur University Teachers Association gi naungna thopugadaba office bearer sing lamba yauduna khankre Professor Soibam Jibon Kumar bu President Dr. Irom Gambir su Secretary oina khankre District Health Society Thawal na Desam Thawal Council amasung Young Development Sports Organization Thawal Wang Matabaga kusamnaraga nomagi oiba lemna lang bagi kem ama Thawal Wang Mataba Thongkhong Ivudo yoning tho khamlang bagi community hall da pangthokre kem aduda mioi chanirom layang baga loinana hidak langtak sing sulem na pikhi National Mobile Medical Unit ki van sizinaduna lemna ultrasound gi khudong sabasu phangan ki Desam Thawal District Council Assistant General Secretary Johnson Kumar Waikhomna Desamna apapa khunai amagi damak tinjang kaijang daba haksang phanabagi damak kem asida saruk yabani haike Desam ngasi fawda samasa da tinjang kaijang daba amadi khunai amadi leiba ngasa singo afaba khunai ama oinami damak ngasi pangtok sariba free health medical camp asida gamdam asida lebiba paipuna ma sawjo piduna desam nusiba me odi ko sipiduna ngasi health camp asi ngomar Lamboi Khongnang Khongda pangthokliba mawong tadraba Industrial Expo taha mela sinbagi maram Commerce and Industry Department na miyamda sengdokadabani haina Manipur Industry Union na dabi tawre leibaga sida anga mathau singna tawning ba tawba ningakpada pangtok tawba thawong asina Manipur miyama madi sinmi entrepreneur singda amuba kali tesinbagi thawong khudakta leptrabadi union na lemna tharoi hare hauji amuka na tema bem talokjare
Delta tutorials for CBSE, Kwakatel Airport Road opposite Old Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April 2016. Time 10 a.m. to 7 p.m. For details, please visit Delta tutorials, Kwakatel Airport Road opposite Oil Pump. Mountains Coaching Center, Chingmerong for class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 96123638858. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagoldan Moirang Merachin Bus Parking Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laying babudi narjingai da saksal hobana hena fai. Classic Hospitality Training Institute na offer tawzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary art. Free counseling session from Monday to Saturday 10 a.m. to 5 p.m. Hena kupamarol gidama contact you. Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Breaking matung memang mukana taram nokchari. Haukiba February kunmanga da thanga khunjal dagi laisram ongbi Sophia Kobi maunga ama thauri yalaga sikhibaga mari leinana maraleba sing athuma tamda cherak pidrabadi akan bakhongjang sangsilagani haina misi asigi matang da semkhiba JC na phongdurakle Manipur Press Club ta pangthokpa pawgi mifam amada JC gi co convener S Premabatina misi asiga mari leinana mapuroiba laisram thoiba amasung makubok ibuyaima police na faraga custody de leire Makogi matakta chapsaba angi oiba thabak lokhatlu natrabadi lupkaya ga pullaga khongjang sangsilagani pawgi mifamadu da kanglamai gi president direct claimana Sophia Misi ga mari lainana khongjang kaya sangsinanaba sem sari haike sida no makang dana nupi da ihan mi pun tawre iba nupi hu usit thoyak taba nupi gi hak leirak taba sina nupi gi damakta leibak gi damakta kanna sangsaliba akoina hauji Sophia hatba mapa masa jenda leire maran gi matungina khangabani sarkarna kramhaina brand satokna bahonara iba kali umbada sator ko taraga di Manipur miam changna nupi hatpa mi hatpa sidandi pira agadi soidana maki sarkar gi mathakta afafata tarakani aduna magi phangom thokpa ain gi matungina mapunsi supa jenda leiba lainana bagi damakta sarkar sina thorang tawbiu brenda thadok pasugya ya bhamthokte Kathi Junction gi Manipur da ahan boina branch sama thangmeban lorung pure lekai da thangmeban kendra gi MLA Joy Kisan hangdokre bes amasung nan bes ki role puthokna ba Manipur da ahan boina hangdokpani leibaga sigi oina chama 13 suba fast food dukani hare tha sigi amagi ayupung mangarom taba matamda khoyathong traffic point ki mang manakta wakal tadana leiramba chahi kuntra mangarom suraba mioi ama Rims da laikanana pukhatpada doctor na sina pukhalakli haina lauthokiba adu masak maming khangdana Rims mok tulaidi kanaguma singna miasi hayeng nungthil pung ama phawagi manungda masak maming khangdoktuna laurodrabadi marilaina ba district magistrate ki ayaba lauraga aroiba mathong mangam pangthuklagani haina city police station gi o shigi cherol amana khangalakli kuntrani thoi suba battalion CRPF loktak na sinduna Bisnupur district ki ithai amasung wangu phawagi akoibada khundariba Kungang tara mangaromgi khunja singi oiba lemna layeng bagi kem ama ngasi ithai kathel da pangthokre kem adu DIG CRPF Imphal Range SIS Santikumar amadi battalion asigi commandant SIS JS Alawatna hogdoke CRPF NISPC amasung Manipur State Health Department ki Dr. Singna layeng duna hidak langtak singsu lemna pike
Imphal Hospital UNESCO Club na sponsor tawduna MSU More MCM More na Eastern Science School More da lemna layang bagi kem amang arang pangthukre kem adu da lamda madongi miyoi kaya na ana layang gi kutong sabalong na ke layang badu da More yauna Myanmar rom dagi punna miyoi chanipan rom layang ke darkar oiba hidak langtak sing su pike kem asigi matang da Imphal Hospital gi Managing Director S Mai Pak na wafum kaya phongdorakle akoi gi maroi ba theme si mayam apunba unity aduni kaino bo nahal mo koina tehi mari mangawi mamang de selak chabakanda Myanmar gi maitei ju yawi Myanmar de leibi ba myo kyamom sulak tuna laeng bada koina mateng pang mangam jaki ba adugomna handak su koi gi Manipur sida leiba India gi mi makhal mathel kaya punamak layeng mangam jaba loina na Myanmar gi mi busu mateng pang mangam jaba haiba themes wakhalol aduni khoi nang si lakchari base kem adu da layeng balak ki bami amana phungdorak pada asigum balem na layeng bagi kem ama pangthok dibasi apaba thabak ni haina thagat pa phungdorak le adum koi dai bide laita lar singi dadi amna harau je sumna marang marak ta pangthok pirab se tam maram de matam se da laina tina makhan yam ya me adu koi yam harau je Red Chill Division na Sanapati gi Makulong di Liangmei Khulda Saba Community Hall masanga kre Tharamadu da kuntra manga Suba Sam Rifles ki Commandant LK Maikosu Sarugya ke Red Chill Division gi Sanapati District ki Makada Maram Battalion na Liam na layang bagi kem ama Kapau Khulda pangthu kre kem asida miyoi chama humdra ni thoirom layang baga loina na hidak langtak singsu liam na pike Red Silgi Sanapati Brigade ki Makada Jawalamukhi Battalion na Mission Vang Lemakong de Leiba Royal Child Home da Sana Khona na bagi polam amadi Boy Kolom Singh Mateng Pikre Red Ribbon Tobung Youth Development Association ki Foundation Day ga mari laina na Voluntary Blood Donation Camp ama Association ki office da pangthokre Lions Club Imphal Greater Nehru Yuba Kendra Bisnupur Muga Tronglawbi RICS Bisnupur Branch, NYC, Ngaikong, Society for Disabled Person, Manipur, IDETT, Bisnupur, Amade, Blood Bank, Janimska, Kusam Naduna, Kem, Adu Pangtu Kibane, Punna Mioy, Humpuna, EPK. In Solusungani Tarahum Degi, Me Kunmari da Government Ka, Memorandum of Understanding Taunaki by United People's Party of Kanglai Park, UPPK, Ngasi Pangtu Kiba Central Committee, Oiba Mifamna, Party amasung masigi lanmi sanglop KPA mapung phana dissolve tawre hari Sanura Microfin Manipur gi mapan suba mapo kumon thoram ngase Palace Compound leiba lamyan basanglen na pangthokre thoram adu da Nabat Regional Office Manipur gi General Manager ASA Srivastava Sanura Microfin Manipur gi Chairperson and Harimati yauna marilaina bo official singna sarugya ke Sanura Microfin Manipur gi Area Manager W Mandakini na Lamdam Sigi Sanmit Lon Pagat Hanana ba Khona Bada Chanura Microfin Manipur gi achoba thodang nei haike Hauzik Sanaba gi pau lobira se Nasigi Sanaba gi pau da Manipur University Sports Committee gi miyeng makada Manipur University Inter-College Mukna Tournament April 15 da hyang thang da leiba Kamakhya Pemchon College da pangtholagani Entry form April 10 fawba gi manung da pislakna ba khangale All Manipur Volleyball Association gi miyeng makada Social Welfare Youth Club Samusang Santipurna Sinduna Ahanba Cash Prize Mini Boys State Level Volleyball Tournament April 13 tagi kunmatoi fawba club asigi ground da pangtholagani Sarugyaning ba club organization singna entry form April 10 fawbagi manungda pisilakna ba khangalakle Moirang da zathari ba mapalak suba Loktak Trophy gi ngasi sana ki ba match da Amopha Moirang na Young Physics Union Dalambungbu goal ama sinoda maithiba pikre Amopha gi amata ngai ba goal adu PS Narayan na yang kaitaru suba minute san kibani hayeng M Khabam amadi SSU singjamai sanagani Makata ba sanabagi pau boyaning thongjamdagi fangbigani Thagachari ngasigi sanabagi pauda tennis Mapalgi sanaroi manga yauna punna tennis sanaroi tara tarukna saru yaduna
All India Tennis Association Championship Series Under 12 Boys and Girls Tennis Championship ngasidagi Manipur Tennis Association na sinduna lampen parta leba officer club ki tennis court haukhre. Championship asida Manipur dagi tennis sanaroi taramatoi, Assam dagi mari amadi Andhra Pradesh dagi ama punna tennis sanaroi taratarukna saruk yari. Ngasi ahubo numit ki sanakhiba match ta Manipur gi Rahul Pamaina Assam gi Thausen Endibu game Nipal marida Manipur gi Zen Tenikna Assam gi Aditya Kalita Barunbu game Nipal Sinoda Assam gi Gogoi Bornilna Manipur gi Aribam Maheshpu game Nipal ahumda Manipur gi Sirom Susilna Andhra Pradesh gi Aditya Kolagra Dhrubabu game Nipal Sinoda Manipur gi Haubam Busanna Manipur gi Ramung Sosanbu game Nipal Amada Manipur gi Thoksom Nirajna Manipur gi Aribam Loya Lakpapu game Nipal Sinoda Manipur gi Ais Lanchenbana Manipur gi Senjam Asojitpu game Nipal Amada Amadi Manipur gi Ais Sankarna Assam gi Gogoibu game Nipal Sinoda Maithiba Pikre Amaromda Manipur gi Rahul Pamaina Assam gi Aditya Kalitya Barunbu game Nipal Marida Maithiba Piduna quarter final Sankre Andhra Pradesh ki Aditya Kolangya Dhrubana Assam gi Gogoi Borninbu game Mapal Anida Maithiba Piduna quarter final Sankre Atopa match amada Manipur gi Haubam Busanna Manipur gi Thoksom Nirajbu game Mapal ahumda Maithiba Piduna quarter final Sankhi Assam gi Gogoi Anchitna Manipur gi Senjam Asojitpu game Mapal Sinoda Maithiba Piduna quarter final Sankre Volleyball NYDC Khaidem ISYDCL Haikrujam NYBA Naurem Amadi RYC Moidangpok Anisuba Maklang Mahadeva State 11 Village Open Volleyball Tournament ki semi-final Sankre Maklang Youth Development Club Maklang na Sinduna Club asigi volleyball ground da team Tara Marina Group Mari thona khairutuna mamang thagi tang kunthra mathoi digi chathariba Anisuba Maklang Mahadeva State Level Village Open Volleyball Tournament ki ngasi sanakhiba ahanba quarter final match da NYDC Khaidem na YBA ngairang bambu set ahum ani kunmanga kulumdoi kunmanga kulumdoi kunmanga taramanga kunmanga amadi taramanga taramapalda Maithi Biduna semi final Sankhibani Anisuba quarter final match ki sanakhibada YDCL Haikrujamna SYSC Changai Thelbu set ahum ani kumanga taramari kunmari kuntaruk kunmanga taramapal taranipal kunmanga amadi taramanga tarukta Maithiba Piduna semi final Sankre ahum suba quarter final match ki sanakhibada NYBA Nauremna MYDC Maklangbu set ahum sino kumanga mapal kumanga taranipal amadi kunmanga taramathoida Maithi Piduna semi final Sankhi mari suba aroiba quarter final match ki sanakhibada RYC Moidangpokna SSYC Sagol Tongbabu set ahum sino kunmanga taranipal amadi kunmanga taramarida Maithi Piduna semi final Sankre Hockey Uttar Pradesh ki Saifhaida tha sigi tangkun mathoida pangthokadoriba taruk suba senior men's national hockey championship B division da saruk yagadaba Manipur team gi hockey sanaroi tarnipal amadi official ani ngasi Khumal Lampak hockey stadium dagi Manipur hockey ki president Olympian KSH Thoibana lamthakre KSH Ibobisak amadi KSH Romesh na Manipur team gi coach amadi manager oigani Thakachari Makha taba pauda ngasi nongmi ko iba ingasagi pau ICAR Lampel Party Pangba Pauda Ngasigi Kwaidiki Sakiba degree Celsius Kumanga Tasminimal Kwaidiki Ingba degree Celsius Tarataruk Tasmipanga Nungsita yauba ising manilgi sang ayukta saada marputra mapal nungtilda saada humputra mari oiki Ngasigi nong chuki bagi sang ani dasmix nong interni Haujeroi bada maroi pa mukhana Sayola masumna chathagadaba ahanba Manipur Industrial Expo ngasidagi lamoi khongnang khongda hokre
BJP na center da sasan torokpadagi democracy ki wahantok lehenre haina Manipur Pradesh Congress Committee na wakani fam chatakre amadi atopa party na sarkar paiba state ki sarkar thugaina bagi thausil BJP ki yaudi haina BJP ki national executive su oiriba MLA Joy Kishan na phongdukre ngasi go na ISTV na pizza pa matang solution jare miyang tabiri ba singba mukhanna kurumjare